अहानबदा मरुबा पाउ पिजरी All Manipur Working Journalists Union Amju Linkhatpada Achoba Thodang Lauramba Union ki founder member Fani Bhusan Das Amju amadi EZM na ikai khunaba utkhrei Haugalakliba Mahiroi Singna Sana Khotnabada Thawai Yaurokpa asi afaba khongthang amani haina Khitrigao Kendra ki MLA Sek Nurul Hasan na phungdokhrei Amadi India da hawkiba pung kunmari asida naunamyoi chaniga marfutara mari COVID-19 positive oiramba thingakre myoy mangan laikre Khramjari DEEPA SHAMURAILATPAM na poni news update pizari hauzik pau sandok namu pizari Numit humni gi khongchata Manipur da lakiba All Manipur Working Journalists Union Amju Linkhatpada achoba thodang lauramba Union ki founder member Fani Bhusan Das Amju amadi Editors Guild Manipur EZM na ikai khumnabu utkre Fani Bhusan Das numit humni gi khongchata ngarang Imphal da thunglakibani Fani Bhusan Das na Manipur da paumi singi apunba body ama thambaga loinana press club ama thamnaba khonabada achoba thodang lauramki Amju Linkhatlaba matung ai ihan hanbo Union gi office bearer khanbada mahakna Union gi ihan hanba treasurer gi firm puramki Hauzik mahak masagi chahi marifu humdoi sure mahak Manipur da PTI gi Imphal correspondent oina matam sangni I pau gi lamda thabak tawramki ngarang Manipur Press Club ta mahapu Amju gi president Wangkhemcha Samjai amadi Editors Guild Manipur gi president Khogendro Khomdram na luchingduna ikai khumnabu utki Thauramadu da Fani Bhusan Das na mapung faba Press Club amadi mapangal kanba paumi singi union ama thamnaba ngasidagi chahi nifu mamagi mamangda honakibadu gi mahai ngasidi fangle haiba yare mapung faba Press Club ama thamduna miyamgi amadi paumi singi thodang lawba ngamba asimak mahaki thamoida apenba fawi Union asi linkhatpada chawna thodang lawramba matam adugi ahallaman sing asidi ayamba lekhidre Amju amadi Manipur Press Club na matam sangna miyamgi thogal tawba ngamba oirasanu haiki Actually, after 42 years, I give office of Babupara the Lerme. And first, my office in Babupara. This is Manaktalema building. Basically, the British time building. Aduda PTA office store. PTA store I think Dam Khanbata de Akoi press ki Karisulate Sitama, Karim Tovatara, Manipur Working Journalist Union Kumba. Dama Shema Karitova. Haugalakliba Mahiroi Singna Sana Khonabada Thawai Yaurokpa asi afaba khongthang amani haina Khitrigao Kendra ki MLA Sek Nurul Hasan na phongdokhrei Khitrigao awang laikai da laiba Princeton International School gi mangarak suba annual sports meet haudokpa gi thoramda athoiba mithunglen gi warol piratuna wafam asi Nurul Hasan na phongdokhibani Sana Khonaba asibu matam lenba gi mawongda sanaramba adudagi nathai professional oina academy school college university na chingba singda mahai tamna sana khonaba ki khudong chaba fangalakpana mahiroi singda ahenba honaning gi ithil ama piba khaknatana mahiroi kyana sana khonaba ga mari lenana mana kya fanglakpa ngambani MLA Sek Nurul Hasan na makatarduna mahiroi oringai dagi hauna sana khonabada thawai yauna niyam chumna sana bana tungi punsida mai pakpa mioi amamam oibada line na thokani Princeton International School asidagi mahiroi kyana sana khonabagi lamda district level dagi hauduna national level fawbagi thakta saruk yabaga loinana mana kya fanglakpa ngamlakpada apenba poi haki Panba yabadi Princeton International School asida chawrakna mahiroi lising ani chamnga henbana mahai tamdi hariba mahiroi singa sidagi ka hena lairaba imung chatruk tagi lakpa mahiroi chamapan henbana frida mahi masing tamhanli school asigi vice principal oriba Said Sultan Alina sports meet asiga mari lenana hai annual sports meet asi lakriba November 23 fawba chathakani sports meet asida tonga dongan ba masana kunma thoida mahiroi singna athoi ahen tanagani annual sports meet haudopagi thoramda Sek Babu Masa Memorial Trust SPMT ki chairperson Huzan Husne Banu amadi trustee Muhammad Abdul Salman na chingba miyoi kyana su sarukyaki Sangai Festival pangthoknaba amadi atai semgat sagatpagi thabak thoram singda mangnaba amadi fatanaba karigumba thabak amata tawkhiba leite haina Sangai Protection and Conservation Committee amadi Environment Social Reformation and Sangai Protection Forum na phongdorakli
ngasi pangthokiba paugi mifam amada forum gi executive member N Renuna phongdokibada lengakna sangai festival pangthoknaba kaibul lamjau gi akoiba mafam singda sengo sagatpagi thabak chathabada ayetpa karisu leite adubu sengo sagatpagi thabak chatharingai manungda numidangi matamda lambida nupi gi saktam manba ama thengnarakpadagi miyamda aki akhang poknaki masina maram oiraga lekai amagi khul tanaduna ima fawoibi gi mafamda ira thongni tawkhibani maduda kanagumba miyo amada fatanaba amadi semgat sagatpagi thabakta akaiba pibagi wafam leite mamangda kaibulda sangai ethnic park sabagi matangda makhal kya gi khongjang changsinbada lai khurumba nachingba kya pangthokki haibasi yumfam yaudabani haiki paugi mifam maduda sarugya kiba publicity secretary KH Sandif na Manipur ki tongan ba mafam singda sangai festival pangthopa amadi semgat sagatbada karisu akaiba leite loina na sangai bu ngak senduna leriba mafam asigi akoibagi mai ising lambi thonggi awat apasing lengak ki maikaidagi ahenba meeting jangbiduna zawkhatpa lambida purakna ba khona biu haina sufongdoki heritage park ethnic heritage park sagani hairaga mafam atopada pukibadagi aikoi praja singna sangai gi haurakpham oriba kaibungi area sida karimba ethnic heritage park sabagi portion kharadaju sabi oina khoine agitation sangjinduna mairagi rele dharna kaya phamdana tawbasi gi marak sida aikoi gi lamdam sida ai lairiba ima phawoibi imana sayondana ko ibra haibagi aikoi gi wakhanda khanjabaga loinana ima gi saktam moina ahing athingba sida sorok sida kappa ga chatpaje aikoi kaibundaina singmai baki praja singna adum thengnare tung inare adagi mafam chadaba mafamda pai mangiba adumba kaya oirakpadagi aikoina yamna thawai wajabaga nuai tabaga loinana aikoina imagi mafamda ima mase asau parai chanbiganu imana mathi phongbaje tawbiganu Lakliba November 15 da Kamjong district ki oina hills area day amadi miyamgi numit thoram lakliba November 15 gi ayu pung 10 makhai dagi hoduna Kasom Khulen subdivisional Kasom Khulen subdivision da leiba sadawavna mandap da pangthoklagani hari numit asida Kamjong district ki SDO amadi superintendent of police DLO divisional officer CEO Singsu Saruyagadabani loina na mari leinaba department singna so hariba numit asibu mapung fana pangthopa ngamnaba amadi numit asida miyamgi khudong chadaba sing adu ko hannaba thaurang sing packet kadabani numit asida miyamna sarugyabiduna makhoi gi nuaitaba amadi khudong chadaba sing adusu phongdok pinaba DC Kamjong na appeal tawrakli United Intercontinental Bodybuilding Fitness Federation India na sinduna thasi ki tarataret amasung taranipan da New Delhi gi Talkatora Stadium da pangthokiba Mr. World Bodybuilding and Physics Championship lisingani kunithoi da medal lorokraba sanaroi amadi coach taramna okraba sanaroi sing adudi silver medal lorokraba Khangabok Part 3 Chirapur dagi Salai Fitness Gym gi sanaroi L Joy Swami bronze medal lorokraba Khangabok Part 3 Laipa Lekai dagi Ningthauzam Lion amadi team coach Vyas Ilangmam yauri Khangabok Part 3 da Leiba Chirapur Youth Development Kam Apigani Club CYDC na sinduna ngarang club asigi sanabungda pangthokiba sanaroi singda pukting thawatpagi thoramatuda club asigi secretary Khundrakpam Somesna lamdam asigi naharol kya mayai ka bachinjak season aduna masana masabu manghanjariba asidagi kanabagi pandamda Manipur gi mingchat purakraba sanaroi asibu taramna oktuna pungning thawatpani haksang phona thamnaba sana khotnaba romda mai onsinduna matik chaba kangleisa amamam oina bokhonaminasi Lonana club asna su khungang asida mahi masing amadi sana khotnabagi lamda ahongba kya puraknaba khonaduna lakli makha tana su honakigani asida miyamna su sogatpiu haibasu phongdoki Hauzik Sathariba Special Summary Revision ga Mari Lenana Kangpopi District ki Electoral Roll Observer RK Dinesh Lakliba December Marida Ahanba oina Kangpopi District ta chatuna district asigi politician sing amadi official singa unagadawri Nakalamorom da khongchat asiga Mari Lenana December Marida Kangpopi District Office ki Conference Hall da nungthilpung ama tapa matamdagi pangthokadriba mifam asida district asigi political party singi mihut sing Eros amadi election department ki official sing sumatam chana saruk yanaba appeal tawrakli loina na district asigi ERO sing na electoral roll observer ki khongchat asiga mari laina na
मखोई Assembly Constitution की checklist सिंह December की अनि फाउबदा पिसलकना बसु खंगलकली नोएडा दा लेबा MIT University नोएडा UP DPT NER BPMC की मतेंगल लोइनना इम्फाल हार्ट इंस्टीट्यूट ना ngasi इंडो म्यांमार की ngमखै दा लेरिबा मोरी की प्राइमरी हेल्थ सेंटर PHC दा लेबना हार्ट लाइंग बगी थोरम अमा पांगथोखरे फ्री कार्डियक हेल्थ कैम्प अदुदा मोरी की अकोइबदा लेरिबा मियाम अमदी युमथंगनरिबा म्यांमार की लाकपा मियोय क्यानसु अना लाइंग की खुदोंग चापा पीबगा लोइनना हिदाक लांगथक सिंह लेमन येंथोके ngasi की थोरम अदुदा डॉक्टर अरामबम अथौबा MS MCH Dr. Akoizam Bisorjin DNB Medicine Dr. Kumukcham Jalal MD DMMs MIT University की Principal Investigator Professor Razib Janardhan PHC Moregi MO Dr. KH Santikumar amadi PHC eduda leiriba Dr. Singh yauna nursing amasung paramedical staffs kayana mateng pangki ngasi gi thawram aduda nupi nupa puna miyoi chamagi mathakta heart ki anabasing layingbagi khudong chaba fanganki All Manipur Muslim Women Development Organization AMMWDO की President की थौगाई पुबिरंबा सितारा बेगम ngasi ayuk masagi anaba amana maram oiduna Khetri Chandamda leiba masagi yumda laikidre mahakna laikidabada All Manipur Muslim Welfare Organization MMWO na thamoi sokna awam phongdokre Sitara Begum Manipur da khundariba maitei pangal laktagi kanglei chanura ama oina lamdamasi ki tungan ba issue kya da achoba thodang lauduna matam sangna social activist ama oina lerakhi khunayasi ki damak kathopaga loina achoba daita kya lauduna leiba ki issue kya da mangjul thadna chat khiba chen chonglam khiba luchingbi amani mahakna laikidaba simak maitai pangal fruit kaktagi natana lamdamasi ki miyam gi achoba mangjaba amani hainasu loop asna penda phongdrokli amade laikhidraba ki thawaina mapu gi khya da ingna chikna leiba oresanu haina thongni bagal loinana imung manung gi awaba da su saru yarakli Union Health Ministry की data की बतुंग इन इंडिया दा होकी बपुंग कुनबरी असिदा नौना COVID-19 positive होइबा मियोय चनीगा मरफुतरा मरी थेंगनख्रे मियोय चामरी मरफुनी थोइना लाइनासदगी फगतखि अमदी मियोय मंगाना लाइखिद्रे मसिगा थारगा हुजि फावदा लाइचत असना मरम ओरगा लाइखिदबा मिगी मसिंग पुन्ना लाख मंगा लिसिंग कुत्रा चामगा मरफुतरा माथोय ओइखिबगा लोइनना हौजिक इंडिया दा कोविड ना नादुना लेबा मिगी मसिंगना लिसिंग तरुक चनी सुफना मापन ओइरे इंडिया दा लाइनासदगी फगतबगी चांगना चादा मरफुनिपान दशमिक तरेट मापन ओइखि Health Ministry की मतुंग इन हौजिक फावदा लाइनासदगी ngangthoknaba laibak asigi oina crore chaniga taramapan hena covid vaccine kapthokre hari laichat asna laikidraba miyoy manga asi Kerala dagi ngangtani Pune gi Nawale Bridge da gari nifu hena thomlamba truck ki driver amadi truck sengdokpa miyoy ngarang thengbada Singhat Road Police ki kambu amana Chakan gi Nane Karwadi gi jaga amadagi fare Nawale Bridge के थौदोकदुदा मिसिमिना अमता यावखिद्रबसु मियोय 13 असोक अपत नंगे सोकलबा मियोय सिंग अदुगी मनुंगदा मियोय अनीदी तमथिना सोके पुलिस की मतुंग इना थौदोक अदुगी मतांगदा थिजिन हुमजिनबगी थबक चथबदा ट्रक अदु ब्रेक फेल ओइदे अदुबु ड्राइवर अदुना गाड़ी थाव यामना चादनबा इग्निशन अदु ऑफ तौरंकी हाइबत खंगबा ngamखे अमरोमदा कट्रास टनल मनाक्ता ट्रक ना थोंबदगी गाड़ी मचा थौरकपा मियोय अमा लैखिद्रे हारि Assam Meghalaya border oriba West Karbi Anglong की Jiri Kending Police Station की मनुंग चंदा लेबा मुक्रांग दा ngasi ayuk irang thokpadagi micham ahum amadi forest guard ama yauna miyoi mari laikidre aduga kaya amana asok apan nanglei laikidraba Assam dagi forest guard adu Bijay Singh Lette kawi amadi micham ahum aduna Meghalaya dagi ni hare पुलिस की मतुंग इन्ना थौदोका सी Karbi Anglong district forest official सिंगना आइन ना यादबा मवोंगदा उ पुथोकना बा होनरंबा ट्रक अमा ngasi ayupung ahum lom taba da phajinduna thambagi Meghalaya dagi miyoy kangbu amaga Assam police ka gi marakta irang asi tholakhibani arwebada marweba paw mohna pizari All Manipur Working Journalists Union Amju Lingkhatpada achoba thodang loramba union ki founder member Fani Bhushan Das Amju amadi EGM na ikai khunaba utkre Haugalakliba Mahiroi Singna Sana Khotnabada Thawai Yaropa asi afaba khongthang amani haina Khajigaon Kendra gi MLA Sheikh Norul Hasan phongokre
India haukiba pung kunmari asida nauna mioi chani marifutara mari COVID-19 positive oiramba thenakre mioi manga na leikidrei. News update loisinjare, mideng tabir po punamapu amaka hanak khramjari.